ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛ ꯌꯨꯝꯊꯛ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯏꯄꯤꯁꯣꯗ 10 ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯏꯄꯤꯁꯣꯗ 1ꯗꯒꯤ 9 ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯕꯁꯤꯡꯅ ꯋꯥꯔꯤ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯏꯄꯤꯁꯣꯗ 1ꯗꯒꯤ 9 ꯐꯥꯎꯕ ꯍꯥꯟꯅ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ꯫ ꯂꯤꯡꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯏꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯏꯖꯕ ꯃꯇꯝꯗ ꯀꯅꯥꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯁꯥꯒꯠꯂꯒ ꯏꯖꯕ ꯉꯥꯛꯇꯅꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯦ ꯌꯨꯝꯊꯛ ꯑꯗꯨꯗ ꯏꯄꯤꯁꯣꯗ 10꯫ ꯃꯇꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯅꯤ꯫ ꯂꯥꯏꯖꯥ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯑꯣꯇꯣ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯁꯤꯕ꯭ꯔꯥꯖꯁꯨ ꯕꯦꯡꯛ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯂꯥꯏꯖꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯁꯤꯕ꯭ꯔꯥꯖꯅ ꯂꯥꯏꯖꯥ, ꯂꯥꯏꯖꯥꯅ ꯗꯥ ꯁꯤꯕ꯭ꯔꯥꯖ ꯀꯩꯗꯧꯔꯒꯦ? ꯁꯤꯕ꯭ꯔꯥꯖꯅ ꯁꯦ ꯄꯩꯁꯥꯁꯦ ꯂꯧꯁꯤꯜꯂꯣ꯫ ꯉꯁꯤꯗꯣ ꯑꯩ ꯊꯤꯟꯕꯤꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯈꯔ ꯁꯨꯒꯗꯕ ꯂꯩꯕꯅ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯕ ꯇꯥꯔꯦ꯫ ꯂꯥꯏꯖꯥꯅ ꯑꯁ ꯑꯩ ꯇꯜꯂꯦ, ꯂꯧꯕ ꯉꯝꯂꯣꯏ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯊꯤꯟꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯑꯣꯇꯣꯗ ꯆꯠꯈ꯭ꯔꯒꯦ꯫ ꯁꯤꯕ꯭ꯔꯥꯖꯅ ꯀꯔꯤꯒꯤꯅꯣ? ꯂꯧꯁꯤꯜꯂꯨꯁꯦ, ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨ꯫ ꯃꯁꯤ ꯍꯥꯏꯔꯒ ꯁꯤꯕ꯭ꯔꯥꯖꯅ ꯂꯥꯏꯖꯥꯒꯤ ꯃꯈꯨꯠꯇꯨꯗ ꯄꯩꯁꯥ ꯑꯗꯨ ꯄꯥꯏꯍꯜꯂꯒ ꯃꯍꯥꯛꯁꯨ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ꯫ ꯂꯥꯏꯖꯥꯁꯨ ꯑꯣꯇꯣ ꯉꯥꯏꯍꯧꯔꯤ꯫ ꯂꯥꯏꯖꯥ ꯑꯣꯇꯣ ꯑꯃ ꯇꯣꯡꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯂꯥꯏꯖꯥꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯂꯥꯏꯖꯥ ꯏꯃꯨꯡꯒꯤ ꯋꯥꯏ ꯇꯥꯁꯤꯜꯂꯤꯉꯩꯗ ꯃꯃꯥ ꯏꯟꯗꯤꯔꯥꯁꯨ ꯂꯥꯛꯂꯤ꯫ ꯃꯃꯥꯅ ꯂꯥꯏꯖꯥꯗ ꯍꯥꯏꯔꯤ, ꯏꯕꯦꯝꯃ, ꯏꯃꯥ ꯆꯥꯛ ꯊꯣꯡꯗꯣꯛꯄꯤꯔꯒꯦ, ꯅꯪꯁꯨ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯣꯛꯂꯨꯔꯣ꯫ ꯂꯥꯏꯖꯥꯅ ꯍꯣꯏ ꯏꯃꯥ꯫ ꯃꯃꯥꯅ ꯗꯣꯂꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯂꯥꯏꯖꯥꯅ ꯏꯃꯥ, ꯗꯨꯀꯥꯟꯗ ꯑꯩꯅ ꯉꯥꯔꯤ ꯂꯩꯕ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨ ꯏꯃꯥ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯃꯥꯅ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨꯔꯁꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯏꯟꯗꯤꯔꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯂꯥꯏꯖꯥꯁꯨ ꯃꯈꯥ ತಾꯅ ꯋꯥꯏ ꯁꯤꯠꯆꯤꯜꯂꯒ ꯂꯥꯏꯗꯨꯛ ꯊꯥꯅꯕ ꯇꯧꯔꯤ꯫ ꯂꯥꯏꯗꯨꯛ ꯊꯥꯕ ꯂꯣꯏꯔꯒ ꯂꯥꯏꯖꯥ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯉꯥꯔꯤ ꯂꯩꯕ ꯆꯠꯈꯤꯕ ꯗꯣꯂꯤꯁꯨ ꯍꯜꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯗꯣꯂꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯃꯥꯈꯣꯏꯗ ꯄꯤꯔꯝꯂꯒ ꯃꯆꯦꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯪꯈ꯭ꯔꯤ꯫ ꯏꯟꯗꯤꯔꯥꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯂꯥꯏꯖꯥꯅ ꯀꯣꯕꯤ ꯁꯣꯏꯔꯤ꯫ ꯂꯥꯏꯖꯥꯅ ꯏꯃꯥ, ꯀꯣꯕꯤꯁꯤ ꯈꯛꯇꯪ ꯊꯣꯡꯒꯗ꯭ꯔꯣ? ꯃꯃꯥꯅ ꯍꯣꯏ ꯏꯕꯦꯝꯃ, ꯑꯗꯨ ꯈꯛꯇꯪ ꯊꯣꯡꯂꯁꯤ ꯉꯁꯤꯗꯤ꯫ ꯏꯃꯥꯁꯦ ꯏꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯏꯖꯥꯅ ꯏꯃꯥ, ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤꯔꯥ? ꯃꯃꯥꯅ ꯌꯥꯔꯅꯤꯗ, ꯀꯣꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯅꯤ, ꯏꯟꯁꯥꯡꯗꯣ ꯊꯨꯅ ꯁꯦꯝꯖꯤꯜꯂꯛꯑꯣ꯫ ꯑꯁꯣꯝꯗꯅ ꯁꯤꯕ꯭ꯔꯥꯖꯇꯨ ꯃꯌꯨꯝꯗ ꯌꯧꯔꯛꯄꯇ ꯉꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯇꯤꯚꯤ ꯂꯩꯕ ꯀꯥꯗꯨ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯔꯥꯁꯤꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯁꯤꯕ꯭ꯔꯥꯖꯅ ꯀꯔꯤ ꯂꯩꯔꯒꯦ ꯏꯃꯥ? ꯃꯃꯥꯅ ꯅꯪꯅ ꯅꯨꯄꯤꯗꯨꯗꯒ ꯄꯩꯁꯥꯒ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯍꯥꯏꯅꯦ꯫ ꯅꯨꯄꯤꯗꯨꯗ ꯄꯩꯁా ꯊꯥꯗꯕꯁꯦ ꯏꯃꯥ ꯀꯌా ꯄꯥꯝꯗꯦ꯫ ꯁꯤꯕ꯭ꯔꯥꯖꯅ ꯀꯔꯤꯅꯣ ꯏꯃꯥ, ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯏꯃꯥꯅ ꯂꯥꯏꯔꯕꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯆꯥꯗꯗꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯅꯆꯥ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯃꯃꯥꯅ ꯍꯦ, ꯅꯆꯤꯟꯗꯨ ꯌꯥꯝꯅ ꯈꯨꯝꯂꯛꯀꯅꯨ꯫ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯏꯆꯥꯃꯛꯅꯤ ꯈꯜꯂꯒ ꯋꯥꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯅꯪꯅ ꯑꯩꯁꯦ ꯅꯃꯥꯅꯦ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯤꯕꯁꯦ? ꯁꯤꯕ꯭ꯔꯥꯖꯅ ꯏꯃꯥ, ꯑꯩꯗꯤ ꯏꯃꯥꯗ ꯑꯗꯨꯝꯅ ꯀꯔꯤꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯏꯃꯥꯇꯅ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯈꯟꯖꯕꯅꯤ꯫ ꯏꯃꯥꯒꯤ ꯑꯆꯥꯎ ꯑꯔꯥꯝ ꯀꯥꯕꯒꯤ ꯋꯥꯈꯜꯗꯣ ꯅꯆꯥ ꯇꯨꯀꯠꯆꯩ꯫ ꯔꯥꯁꯤꯗꯨ ꯁꯤꯕ꯭ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯤꯕ꯭ꯔꯥꯖꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤ, ꯍꯨꯏꯗ ꯂꯨꯅ ꯇꯧꯔꯒ ꯂꯩꯇꯣꯜ ꯂꯤꯛꯏ ꯍꯥꯏꯗꯨꯅꯤꯅꯦ ꯅꯪꯅ ꯇꯧꯔꯤꯁꯤ ꯍꯥ? ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯂꯨꯗꯅ ꯉꯁꯤꯗꯤ ꯑꯋꯥꯐꯝꯗ ꯇꯥꯗꯣꯔꯤ꯫ ꯁꯤꯕ꯭ꯔꯥꯖꯅ ꯏꯃꯥ, ꯅꯪꯃꯛꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯀꯣ, ꯐꯩ, ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯣꯏ꯫ ꯃꯃꯥꯅ ꯑꯣ ꯏꯕꯨꯡꯉꯣ, ꯅꯊꯤꯕꯣꯡꯗꯨꯗꯤ ꯀꯅꯥꯅ ꯊꯥꯛꯄꯤꯗꯣꯔꯤ ꯍꯥ? ꯁꯤꯕ꯭ꯔꯥꯖꯇꯨ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯂꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤ꯫ ꯑꯗꯨꯒ ꯐꯤꯔꯣꯜ ꯈꯔ, ꯄꯣꯠꯆꯩ ꯈꯔ ꯃꯥꯒꯤ ꯏꯌꯥꯔꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯁꯤꯕ꯭ꯔꯥꯖ ꯃꯄꯥꯗ ꯊꯣꯛꯂꯛꯂꯒ ꯃꯥꯒꯤ ꯕꯨꯂꯦꯠ ꯑꯗꯨ ꯊꯧꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯔꯥꯁꯤꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯍꯧꯏ, ꯅꯪ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯀꯣ, ꯈꯪꯒꯅꯤꯗꯅ, ꯅꯪꯁꯨ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯉꯁꯥꯏ ꯃꯈꯩ ꯁꯤꯕ꯭ꯔꯥꯖꯀꯤ ꯃꯄꯥꯗꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ꯫ ꯁꯤꯕ꯭ꯔꯥꯖꯀꯤ ꯃꯄꯥ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯔꯥꯁꯤꯗ ꯀꯧꯔꯛꯏ, ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯔꯥꯁꯤꯅ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯈꯨꯝꯂꯩ, ꯑꯣ ꯇꯥꯔꯦ ꯇꯥꯔꯦ, ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ, ꯊꯣꯛꯆꯔꯛꯂꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯔꯥꯁꯤꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯩ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯪꯂꯩ, ꯏꯕꯨꯡꯉꯣꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ? ꯔꯥꯁꯤꯅ ꯑꯣ ꯈꯪꯗꯦ ꯈꯪꯗꯦ, ꯌꯥꯝꯅ ꯐꯠꯂꯣꯏꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ꯫ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯍꯛ ꯂꯩꯇꯦ, ꯑꯩꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤꯕꯅꯤꯅꯦ꯫ ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯤ ꯈꯜꯂꯨꯔꯤꯕꯅꯤ꯫ ꯃꯄꯥꯅ ꯍꯥ, ꯑꯩꯈꯣꯏ ꯁꯤꯕ꯭ꯔꯥꯖꯅꯕꯣ? ꯃꯃꯥ ꯅꯪ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ? ꯔꯥꯁꯤꯅ ꯑꯣ, ꯑꯩꯅ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ, ꯀꯔꯤ ꯊꯕꯛ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯍꯛ ꯂꯩꯇ꯭ꯔꯤ, ꯑꯩ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯒꯦ꯫ ꯃꯄꯥꯅ ꯉꯥꯏꯈꯣ,
ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯥꯕꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯂꯕ꯭ꯔꯣ ꯔꯥꯁꯤꯅ ꯍꯣꯏ ꯍꯜꯂꯛꯂꯝꯂꯕꯅꯤ ꯑꯗꯨꯒ ꯕꯦꯛꯇ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯁꯤꯜꯂꯒ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯁꯤꯒꯤ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯕꯅꯤ ꯃꯄꯥꯅ ꯑꯗꯨꯗ ꯅꯪꯗꯤ ꯀꯔꯤꯃꯇ ꯍꯥꯏꯍꯧꯗꯕ꯭ꯔꯥ ꯔꯥꯁꯤꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅ ꯈꯥꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯍꯥꯏꯕ ꯅꯠꯇꯕꯅꯤꯅ ꯎꯁꯤꯠꯄꯤꯔꯝꯗ꯭ꯔꯦ ꯃꯄꯥꯅ ꯃꯥꯃꯛꯅ ꯑꯗꯨꯝꯅꯒ ꯇꯧꯔꯕ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯁꯤꯕꯨ ꯀꯔꯤꯅꯣ ꯄꯤꯛꯂꯤꯉꯩꯗ ꯍꯥꯠꯍꯧꯕꯅ ꯐꯕꯖꯥꯠꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯁꯤꯕ꯭ꯔꯥꯖꯀꯤ ꯃꯄꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯔꯥꯁꯤ ꯃꯆꯤꯟ ꯅꯥꯝꯃ ꯄꯩꯔꯒ ꯅꯣꯛꯂꯒ ꯁꯣꯜꯍꯧꯏ ꯑꯩꯅ ꯊꯥꯛꯄ ꯂꯥꯡꯕꯨ ꯊꯨꯗꯦ ꯍꯥꯏꯕ꯭ꯔꯣ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯀꯔꯤꯃꯨꯛ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯕ ꯃꯇꯝꯅꯤ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯁꯤꯕ꯭ꯔꯥꯖꯇ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯈꯠꯂꯛꯇꯦ ꯑꯅꯤꯔꯛ ꯁꯨꯕꯗ ꯄꯥꯏꯔꯛꯂꯝꯃꯤ ꯂꯥꯏꯖꯅ ꯍꯦꯜꯂꯣ ꯗꯥ ꯁꯤꯕ꯭ꯔꯥꯖ ꯁꯤꯕ꯭ꯔꯥꯖꯅ ꯂꯥꯏꯖꯅ ꯀꯩꯗꯧꯔꯤꯒꯦ ꯆꯥꯛ ꯆꯥꯔꯕꯣ ꯁꯤꯕ꯭ꯔꯥꯖꯅ ꯆꯥꯗ꯭ꯔꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯂꯥꯏꯖꯅ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯗꯥ ꯁꯤꯕ꯭ꯔꯥꯖ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯁꯤꯕ꯭ꯔꯥꯖꯅ ꯂꯥꯏꯖ ꯗꯥ ꯁꯤꯕ꯭ꯔꯥꯖꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯇꯥꯏꯕꯪꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯂꯥꯏꯖꯅ ꯀꯔꯤꯅꯣ ꯗꯥ ꯁꯤꯕ꯭ꯔꯥꯖꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩ ꯀꯔꯤꯃꯠꯇ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯕ꯭ꯔꯥꯖꯅ ꯂꯥꯏꯖ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯄꯣꯛꯄꯤ ꯅꯠꯇꯦ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯤ ꯑꯩꯕꯨ ꯄꯣꯛꯄꯗ ꯂꯩꯈꯤꯗ꯭ꯔꯤ ꯑꯩꯅ ꯆꯍꯤ 5ꯃꯨꯛ ꯁꯨꯔꯛꯄꯗ ꯑꯩꯒꯤ ꯕꯕꯥꯅ ꯏꯃꯥꯇꯣꯟꯗꯨ ꯄꯨꯁꯤꯜꯂꯛꯄꯅꯤ ꯑꯩꯒꯤ ꯏꯃꯥꯇꯣꯟꯗꯣ ꯑꯔꯪ ꯑꯔꯥꯛꯇ ꯉꯧꯕꯤ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯦ ꯄꯥꯝꯕꯒꯤꯗꯃꯛ ꯃꯥꯅ ꯑꯩꯕꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯅꯤ ꯈꯟꯕꯤꯕ ꯉꯝꯂꯝꯗ꯭ꯔꯤ ꯑꯩꯁꯨ ꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯛꯂꯤ ꯂꯥꯏꯖꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯁꯤꯕ꯭ꯔꯥꯖꯇ ꯑꯃꯨꯛ ꯍꯥꯏꯔꯤ ꯗꯥ ꯁꯤꯕ꯭ꯔꯥꯖ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯀꯔꯤ ꯆꯥꯔꯒ ꯂꯩꯔꯤꯒꯦ ꯗꯥ ꯁꯤꯕ꯭ꯔꯥꯖꯀꯤ ꯈꯟꯕꯗ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤ ꯁꯤꯕ꯭ꯔꯥꯖꯅ ꯀꯔꯤꯃꯠꯇ ꯄꯥꯈꯠꯂꯨꯅꯨꯗ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯔꯤ ꯃꯥꯅꯗꯤ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯂꯥꯏꯖꯅ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛ ꯆꯥꯗꯕꯁꯦ ꯐꯠꯇꯕꯅꯤ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯁꯤꯜꯂꯨ ꯑꯗꯨ ꯍꯌꯦꯡ ꯑꯣꯐꯤꯁꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯕ꯭ꯔꯥꯖꯅ ꯈꯪꯗ꯭ꯔꯦꯗ ꯂꯥꯏꯖ ꯑꯩꯁꯨ ꯑꯗꯣ ꯅꯪꯕꯨ ꯇꯨꯝꯅꯤꯡꯂꯕ꯭ꯔꯣ ꯂꯥꯏꯖꯗꯨ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯩ ꯑꯣ ꯌꯥꯝꯅ ꯊꯝꯅꯤꯡꯂꯕ꯭ꯔꯣ ꯉꯁꯤ ꯁꯨꯛꯇꯨꯝ ꯍꯦꯛ ꯇꯨꯝꯖꯔꯣꯏ ꯁꯤꯕ꯭ꯔꯥꯖꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯁꯨꯝ ꯍꯪꯕꯅꯤ ꯑꯗꯨ ꯑꯩꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦꯀꯣ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯖꯔꯣ ꯂꯥꯏꯖꯅ ꯍꯣꯏ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯒꯨꯗ ꯅꯥꯏꯠ ꯅꯨꯡꯁꯤꯕ ꯁꯤꯕ꯭ꯔꯥꯖꯅ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯂꯥꯏꯖꯅ ꯌꯥꯔꯦ ꯇꯨꯝꯃꯣ ꯊꯝꯃꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗꯕꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯊꯥꯗꯣꯏꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯂꯥꯏꯖꯅ ꯍꯦꯜꯂꯣ ꯊꯥꯗꯣꯏ ꯊꯥꯗꯣꯏꯅ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯂꯥꯏꯖꯅ ꯊꯥꯗꯣꯏ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯊꯥꯗꯣꯏꯅ ꯍꯩꯃ ꯀꯔꯤꯒꯤ ꯁꯥꯎꯗꯣꯔꯤꯕꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤꯁꯤꯕꯨ ꯃꯤꯒꯤ ꯃꯆꯥꯗꯤ ꯁꯪꯒ ꯆꯥꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯒꯗꯤ ꯑꯁꯇꯤ ꯑꯃꯗꯤ ꯁꯣꯔꯥꯠꯀꯥꯁꯦ ꯕꯥꯇꯣꯟꯒ ꯑꯃꯠꯇ ꯇꯧꯕꯤꯔꯛꯄ ꯅꯠꯇꯦ ꯂꯥꯏꯖꯅ ꯊꯥꯗꯣꯏ ꯅꯪ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯈꯣꯏꯁꯨ ꯆꯥꯎꯅ ꯇꯧꯗ꯭ꯔꯤ ꯇꯧꯗ ꯌꯥꯗꯕꯒꯤ ꯈꯔ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯤ ꯊꯥꯗꯣꯏꯅ ꯋꯥꯔꯧꯗꯦꯗ ꯑꯗꯣ ꯑꯩ ꯅꯣꯡꯃ ꯅꯈꯣꯏꯗ ꯂꯥꯛꯀꯦ ꯂꯥꯏꯖꯅ ꯍꯣꯏ ꯂꯥꯛꯑꯣ ꯊꯥꯗꯣꯏꯅ ꯑꯗꯣ ꯅꯪ ꯅꯨꯄꯥ ꯑꯃ ꯈꯪꯅꯈꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯇꯣꯛꯅꯈ꯭ꯔꯕꯣ ꯂꯥꯏꯖꯅ ꯇꯣꯛꯅꯗ꯭ꯔꯤꯌꯦ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯥꯜꯂꯤ ꯑꯩꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ ꯊꯥꯗꯣꯏꯅ ꯍꯩꯃꯥ ꯅꯪꯗꯤ ꯏꯀꯥꯏꯕꯁꯨ ꯌꯥꯝꯅ ꯈꯪꯂꯝꯗ꯭ꯔꯦꯅ ꯂꯥꯏꯖꯅ ꯃꯥꯅ ꯑꯩꯁꯦ ꯏꯀꯥꯏꯕꯒ ꯈꯪꯍꯟꯗ꯭ꯔꯤ ꯑꯗꯣ ꯊꯥꯗꯣꯏ ꯃꯈꯣꯏꯒꯤ ꯃꯃꯥꯗꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯗꯥ ꯁꯤꯕ꯭ꯔꯥꯖꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯠꯇꯕ ꯃꯥꯜꯂꯤ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯗꯥ ꯁꯤꯕ꯭ꯔꯥꯖ ꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤꯡꯗꯨ ꯃꯨꯟꯅꯕ ꯗꯥ ꯁꯤꯕ꯭ꯔꯥꯖꯄꯨ ꯅꯨꯡꯁꯤꯅꯕ ꯁꯥꯁꯤꯟꯅꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯊꯥꯗꯣꯏꯅ ꯀꯅꯥꯅꯣ ꯁꯤꯕ꯭ꯔꯥꯖ ꯍꯥꯏꯕꯣ ꯂꯥꯏꯖꯅ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯅꯤ ꯑꯩꯕꯨ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯒꯨꯝ ꯇꯧꯕꯗꯥꯏꯅꯦ ꯊꯥꯗꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ ꯑꯗꯣ ꯅꯪꯒ ꯃꯥꯒꯁꯦ ꯆꯍꯤ ꯃꯥꯟꯅꯕ꯭ꯔꯣ ꯂꯥꯏꯖꯅ ꯃꯥꯟꯅꯗꯦꯗ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 3-4 ꯍꯥꯟꯕꯅꯤ ꯃꯈꯣꯏꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯊꯝꯅꯈ꯭ꯔꯤ ꯑꯗꯨꯒ ꯂꯥꯏꯖꯁꯨ ꯇꯨꯝꯅꯕ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯁꯣꯝꯗꯗꯤ ꯁꯤꯕ꯭ꯔꯥꯖꯇꯨ ꯑꯍꯤꯡ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3:00 ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯇꯨꯝꯊꯈ꯭ꯔꯤ ꯃꯇꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ 5ꯅꯤ ꯑꯃꯒ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯂꯥꯏꯖ ꯑꯣꯐꯤꯁꯇꯒꯤ ꯉꯟꯇꯥꯅ ꯍꯟꯈꯤꯕ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯑꯣꯇꯣ ꯉꯥꯏꯕ ꯑꯣꯏꯅ ꯃꯈꯣꯡꯅ ꯇꯞꯅ ꯆꯠꯄ ꯍꯧꯏ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯕꯦꯟ ꯑꯃ ꯈꯥꯝꯖꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯆꯤꯟ ꯃꯦꯜꯂꯒ ꯕꯦꯟ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤ ꯂꯥꯏꯖꯁꯨ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯕꯅꯤꯅ ꯀꯔꯤꯃꯇ ꯂꯥꯎꯕ ꯈꯣꯠꯄ ꯉꯝꯂꯝꯗꯦ
ꯁꯤꯕ꯭ꯔꯥꯁꯁꯨ ꯂꯥꯏꯖ ꯎꯅꯒꯦ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯏꯖꯕꯨ ꯕꯦꯟ ꯑꯃꯗ ꯍꯥꯞꯆꯤꯟꯈꯤꯕ ꯑꯗꯨ ꯃꯍꯥꯛꯁꯨ ꯎꯍꯧꯔꯤ ꯁꯤꯕ꯭ꯔꯥꯁ ꯕꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯕꯦꯟ ꯑꯗꯨ ꯂꯝꯐꯦꯜꯒꯤ ꯈꯣꯡꯅꯥꯡ ꯑꯅꯤ ꯍꯧꯕ ꯑꯗꯣꯝꯗ ꯊꯧꯖꯤꯟꯈꯤ ꯁꯤꯕ꯭ꯔꯥꯁꯁꯨ ꯕꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯕꯦꯟ ꯑꯗꯨ ꯌꯨꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯒ ꯃꯈꯣꯏꯅ ꯂꯥꯏꯖꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤ ꯁꯤꯕ꯭ꯔꯥꯁꯅ ꯂꯥꯞꯇꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤꯕ ꯑꯗꯨ ꯎꯍꯧꯏ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯃꯁꯨ ꯍꯧꯏ ꯂꯥꯏꯖꯕꯨ ꯄꯨꯁꯤꯟꯈꯤꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯕ꯭ꯔꯥꯁꯁꯨ ꯀꯅꯥꯃꯠꯇ ꯎꯍꯟꯗꯅ ꯂꯣꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯎꯇꯨꯞ ꯑꯃꯅ ꯀꯜꯂꯛꯂꯝꯃꯤ ꯁꯤꯕ꯭ꯔꯥꯁꯇꯨ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯑꯁꯣꯝꯗꯅ ꯂꯥꯏꯖꯗꯨ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯈꯨꯠ ꯃꯈꯣꯡ ꯂꯣꯏꯅ ꯄꯨꯟꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯂꯝꯗꯦ ꯂꯥꯏꯖꯕꯨ ꯐꯥꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯕꯣꯏꯆꯥꯅꯅꯤ ꯂꯥꯏꯖꯅ ꯗꯥ ꯕꯣꯏꯆꯥ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯑꯩꯕꯨ ꯄꯨꯜꯂꯤꯕꯁꯦ ꯑꯃꯨꯛꯀ ꯊꯥꯗꯣꯛꯄꯤꯌꯨ ꯕꯣꯏꯆꯥꯅ ꯍꯥ ꯑꯩꯗꯤ ꯀꯔꯤꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯂꯒ ꯊꯥꯗꯣꯛꯀꯗꯣꯔꯤꯕ ꯃꯁꯤ ꯍꯥꯏꯔꯒ ꯕꯣꯏꯆꯥ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯆꯪꯁꯤꯜꯂꯩ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯕꯣꯏꯆꯥꯒꯤ ꯃꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯤꯜꯂꯩ ꯑꯗꯨꯒ ꯍꯥꯏꯔꯤ ꯁꯥ ꯇꯨꯀꯠꯆꯩ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯕ ꯂꯩꯀꯥꯏꯒꯤ ꯅꯦꯁꯅꯦꯜꯗ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯝꯆꯠ ꯕꯣꯏꯆꯥ ꯃꯃꯥꯏꯗꯒꯤ ꯂꯥꯏꯖꯒꯤ ꯃꯇꯤꯟꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯂꯒ ꯃꯆꯤꯟꯗ ꯂꯦꯛꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯄꯨꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯑꯁꯤꯕꯒꯤ ꯈ꯭ꯌꯥꯠꯇ ꯇꯥꯒꯗꯕ ꯑꯗꯨꯒ ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕ ꯁꯤꯕ꯭ꯔꯥꯁꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤ ꯂꯥꯏꯖꯅ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯈꯣꯏꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯦ ꯕꯣꯏꯆꯥꯅ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯅꯪ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯍꯦ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯧ ꯅꯨꯄꯥ ꯑꯅꯤꯅ ꯁꯤꯕ꯭ꯔꯥꯁꯄꯨ ꯆꯤꯡꯂꯒ ꯄꯨꯁꯤꯜꯂꯩ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯍꯥꯏꯔꯤ ꯗꯥ ꯕꯣꯏꯆꯥ ꯗꯥ ꯁꯤꯕ꯭ꯔꯥꯁꯀꯤ ꯀꯔꯤ ꯃꯔꯥꯜꯅꯣ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯗꯥ ꯁꯤꯕ꯭ꯔꯥꯁꯄꯨꯗꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯕꯣꯏꯆꯥꯅ ꯍꯦ ꯇꯥꯅꯤꯡꯗꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯈꯣꯏ ꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯨ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯤꯕ꯭ꯔꯥꯁꯄꯨ ꯌꯨꯝ ꯁꯥꯕꯒꯤ ꯁꯒꯣꯜ ꯂꯩꯔꯤꯕ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯤ ꯂꯥꯏꯖꯁꯨ ꯀꯞꯃꯟꯕꯅ ꯋꯥꯔꯛꯂꯕ ꯃꯥꯜꯂꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯉꯥꯏꯍꯥꯛꯇꯤ ꯏꯆꯤꯛ ꯆꯤꯛꯅ ꯇꯨꯃꯤꯟꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯕꯣꯏꯆꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ ꯕꯣꯏꯆꯥꯅ ꯍꯦꯜꯂꯣ ꯀꯔꯤ ꯄꯥꯎ ꯂꯩ ꯍꯣꯏ ꯃꯥꯅꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯌꯨꯝ ꯑꯗꯨꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯃꯤ ꯎꯍꯟꯕ ꯌꯥꯗꯦ ꯃꯁꯥꯅ ꯁꯤꯖꯕ ꯃꯥꯟꯅꯕ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧ ꯍꯣꯏ ꯍꯣꯏ ꯊꯝꯃꯦ ꯊꯝꯃꯦ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯕꯣꯏꯆꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯏ ꯃꯃꯤꯠ ꯄꯤꯔꯥꯡ ꯁꯤꯟꯊꯔꯗꯨꯅ ꯕꯣꯏꯆꯥꯗ ꯍꯥꯏꯔꯤ ꯗꯥ ꯕꯣꯏꯆꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯏꯃꯥꯒ ꯗꯣꯂꯤꯒꯗ ꯀꯩꯁꯨ ꯇꯧꯗꯅꯕ ꯑꯃꯨꯛꯇ ꯍꯥꯏꯕꯤꯈꯣ ꯕꯣꯏꯆꯥ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯕ꯭ꯔꯥꯁꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯁꯤꯕ꯭ꯔꯥꯁ ꯕꯣꯏꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯍꯦ ꯈꯨꯠꯈꯣꯡ ꯄꯨꯜꯂꯤꯕꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯅꯁꯥꯅ ꯈꯪꯅ ꯈꯨꯠꯁꯦ ꯊꯥꯗꯣꯛꯎ ꯂꯥꯎ ꯕꯣꯏꯆꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯈꯨꯝꯂꯩ ꯀꯔꯤ ꯌꯥꯝ ꯀꯜꯂꯤꯀꯣ ꯍꯦꯔꯣꯅꯤꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯩ ꯂꯥꯏꯖ ꯅꯈꯣꯏ ꯄꯥꯕꯨꯡꯗꯨꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯀꯔꯝ ꯂꯦꯜꯂꯤꯒꯕ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅꯒ ꯂꯩꯔꯝꯗꯣꯔꯤꯖꯥꯠꯂꯣ ꯃꯥ ꯂꯩꯇꯥꯅꯒ ꯂꯩꯔꯝꯗꯨꯕ ꯃꯥꯟꯗꯦꯗ ꯂꯥꯏꯖꯅ ꯗꯥ ꯕꯣꯏꯆꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯒꯤ ꯕꯕꯥꯗꯨ ꯅꯪꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯕꯣꯏꯆꯥꯅ ꯑꯣꯏꯔꯝꯅꯤ ꯅꯠꯇꯦꯅꯦ ꯍꯥꯠꯂꯤꯕꯅꯤꯅꯦ ꯅꯥꯔꯒ ꯁꯨꯝ ꯂꯩꯔꯤꯗꯨꯕꯨ ꯅꯈꯣꯏꯕꯨ ꯁꯦꯕꯥ ꯇꯧꯕ ꯋꯥꯗ꯭ꯔꯣ ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯨꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯗꯣꯔꯤꯕ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯅꯈꯣꯏꯒꯤ ꯑꯋꯥꯕꯗꯨꯕు ꯀꯣꯛꯍꯟꯕꯤꯕꯅꯤꯅꯦ ꯂꯥꯏꯖꯅ ꯅꯈꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯗꯤ ꯁꯥꯅꯦ ꯁꯥ ꯕꯣꯏꯆꯥ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯄꯥꯏꯔꯒ ꯍꯥꯏꯔꯤ ꯁꯥ ꯑꯣꯏꯔꯗꯤ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯂꯛꯄ ꯇꯥꯔꯦꯗꯅ ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯒꯤ ꯐꯨꯔꯤꯠꯇꯨ ꯁꯦꯒꯥꯏꯔꯤ ꯃꯗꯨ ꯎꯕꯗ ꯁꯤꯕ꯭ꯔꯥꯁꯅ ꯂꯥꯎꯔꯒ ꯍꯥꯏꯔꯤ ꯍꯦ ꯑꯩꯒꯤ ꯂꯥꯏꯖꯒꯤ ꯃꯁꯥꯗ ꯍꯦꯛ ꯁꯣꯛꯂꯕ ꯅꯪ ꯑꯐꯕꯈꯛ ꯑꯣꯏꯔꯣ ꯈꯪꯉꯨ ꯍꯦ ꯆꯪꯁꯤꯟꯒꯅꯨ ꯕꯣꯏꯆꯥꯗꯨ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯩ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯌꯥꯝꯅ ꯅꯛꯁꯤꯜꯂꯩ ꯃꯗꯨ ꯎꯕꯗ ꯁꯤꯕ꯭ꯔꯥꯁ ꯀꯔꯤ ꯑꯃꯠꯇ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯖꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯂꯥꯏꯖꯗ ꯀꯧꯔꯩ ꯂꯥꯏꯖ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯁꯤꯕ꯭ꯔꯥꯁ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯤꯟꯈꯤ ꯑꯁꯣꯝꯗꯅ ꯂꯥꯏꯖꯒꯤ ꯃꯃꯥ ꯏꯟꯗꯤꯔꯥ ꯏꯃꯨꯡꯗ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ
ꯗꯣꯂꯤꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯗꯣꯂꯤꯁꯨ ꯃꯃꯥꯒꯤ ꯏꯪꯒꯤꯠ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ, "ꯀꯀꯥ, ꯀꯅꯥ ꯍꯪꯕ?" ꯅꯨꯄꯥꯗꯨꯅ, "ꯑꯉꯥꯡ ꯅꯣꯏ ꯏꯃꯥ ꯂꯩꯇ꯭ꯔꯣ?" ꯗꯣꯂꯤꯅ, "ꯂꯩꯌꯦ, ꯀꯩꯗꯧꯔꯒꯦ?" ꯅꯨꯄꯥꯗꯨꯅ, "ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯒ ꯎꯅꯕ ꯌꯥꯒꯗ꯭ꯔꯣ ꯕꯦꯝ?" ꯗꯣꯂꯤꯅ, "ꯑꯧ ꯌꯥꯏꯌꯦ, ꯆꯪꯕꯤꯔꯛꯎ ꯀꯀꯥ." ꯅꯨꯄꯥ ꯑꯍꯨꯝ ꯏꯃꯨꯡꯗ ꯄꯨꯂꯞ ꯆꯪꯂꯛꯏ꯫ ꯏꯟꯗꯤꯔꯥꯁꯨ ꯏꯃꯨꯡꯗ ꯃꯤ ꯆꯪꯂꯛꯄꯗꯨꯗ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯈꯟꯗꯨꯅ ꯃꯥꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯕꯗꯨꯗ ꯆꯤꯡꯅꯔꯞ ꯇꯧꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ, "ꯍꯩꯕꯨꯡꯉꯣ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ?" ꯅꯨꯄꯥ ꯑꯃꯅ, "ꯍꯦ ꯍꯅꯨꯕꯤ, ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯎꯔꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ." ꯏꯟꯗꯤꯔꯥꯅ, "ꯏꯆꯥꯒꯨꯝꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏ. ꯏꯃꯥꯅ ꯅꯈꯣꯏꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯅꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ?" ꯅꯨꯄꯥ ꯑꯅꯤꯈꯛ ꯏꯟꯗꯤꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯟꯗꯤꯔꯥ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯗꯣꯂꯤꯒꯤ ꯃꯈꯨꯠꯇ ꯇꯞ ꯄꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯔꯥ ꯆꯦꯟꯊꯣꯛꯄ ꯅꯪꯍꯧꯗ꯭ꯔꯤ꯫ ꯅꯨꯄꯥ ꯑꯃꯅ ꯏꯟꯗꯤꯔꯥꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯒ ꯆꯤꯡꯁꯤꯟꯈꯤ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨ ꯎ ꯑꯃꯗ ꯌꯩꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯏꯟꯗꯤꯔꯥꯒꯤ ꯃꯀꯣꯛꯇꯒꯤ ꯏ ꯇꯥꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯗꯣꯂꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ, "ꯏꯃꯥ, ꯏ ꯊꯣꯛꯑꯦ, ꯏꯃꯥ ꯀꯩꯗꯧꯔꯒꯦ?" ꯂꯥꯏꯖꯅ, "ꯏꯕꯦꯝꯃ, ꯅꯪ ꯆꯦꯟꯈ꯭ꯔꯣ, ꯆꯠꯂꯣ. ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ." ꯗꯣꯂꯤꯅ, "ꯏꯃꯥ, ꯑꯩ ꯏꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯂꯣꯏꯌꯦ. ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯁꯦ." ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯗꯣꯂꯤꯕꯨ ꯂꯥꯛꯇꯅ ꯏꯊꯣꯛꯈꯤ ꯑꯗꯨꯒ ꯏꯟꯗꯤꯔꯥꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯎꯈꯣꯡ ꯑꯗꯨꯗ ꯌꯩꯁꯤꯜꯍꯜꯂꯤ꯫ ꯏꯟꯗꯤꯔꯥꯁꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯔꯣꯏꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯝꯂꯒ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯤ꯫ ꯅꯨꯄꯥ ꯑꯃꯅ ꯗꯣꯂꯤꯒꯤ ꯃꯁꯝꯗ ꯆꯤꯡꯂꯒ ꯊꯣꯡꯂꯣꯝꯗ ꯄꯨꯊꯣꯔꯛꯏ꯫ ꯗꯣꯂꯤꯁꯨ ꯅꯥꯔꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯈꯨꯖꯤꯟꯅ ꯀꯟꯅ ꯁꯤꯛꯇꯠꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯗꯣꯂꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯗꯣꯂꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯀꯣꯛ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯊꯥꯕꯗ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯋꯥꯟꯊꯔꯤꯉꯩꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯗꯣꯂꯤꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯤꯟꯗꯠꯂꯤ꯫ ꯗꯣꯂꯤꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯏꯖ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤ꯫ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯁꯤꯕ꯭ꯔꯥꯖ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯁꯤꯕ꯭ꯔꯥꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ ꯁꯤꯕ꯭ꯔꯥꯖꯇ ꯀꯧꯔꯛꯏ꯫ ꯁꯤꯕ꯭ꯔꯥꯖꯅ, "ꯂꯥꯏꯖ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ. ꯑꯩ ꯅꯪꯕꯨ ꯀꯟꯕꯤꯕ ꯉꯝꯍꯧꯗ꯭ꯔꯤ. ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ." ꯊꯣꯡꯂꯣꯝꯗꯒꯤ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯥꯏꯖꯒ ꯁꯤꯕ꯭ꯔꯥꯖꯀ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯕꯣꯏꯆꯥꯅꯤ꯫ ꯕꯣꯏꯆꯥ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯤ, "ꯑꯩꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯒꯅꯨ ꯍꯥꯏꯗ꯭ꯔꯣ ꯍꯥ? ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯂꯅꯤꯅꯦ. ꯅꯪꯒꯤ ꯅꯃꯥ ꯑꯃꯗꯤ ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯂꯩꯔꯩꯕꯥꯛꯇ ꯀꯣꯏꯕ ꯆꯠꯈ꯭ꯔꯦꯗꯣ. ꯅꯪꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯁꯤꯕ꯭ꯔꯥꯖꯄꯨꯁꯨ ꯊꯥꯕꯤꯕ ꯇꯥꯔꯦ." ꯂꯥꯏꯖꯅ, "ꯅꯠꯇꯦ ꯅꯠꯇꯦ, ꯗꯥ ꯕꯣꯏꯆꯥ, ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ. ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ." ꯕꯣꯏꯆꯥꯅ ꯂꯥꯏꯖꯅ ꯍꯥꯏꯖꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯃꯠꯇ ꯇꯥꯕꯤꯔꯝꯗꯦ꯫ ꯁꯤꯕ꯭ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯁꯒꯣꯜ ꯑꯗꯨꯗ ꯉꯥꯔꯒ ꯂꯩꯔꯤꯕ ꯎꯇꯨꯞ ꯑꯃ ꯄꯥꯏꯈꯠꯂꯒ ꯁꯤꯕ꯭ꯔꯥꯖꯀꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯣꯝꯗꯠꯂꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠꯇꯨ ꯆꯦꯖꯦꯠꯅ ꯎꯏꯁꯤꯟꯈꯤ꯫ ꯕꯣꯏꯆꯥꯗꯨ ꯂꯥꯏꯖꯒꯤ ꯃꯌꯥꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯀꯅꯨ ꯍꯥꯏꯅ? ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯂꯅꯤꯅꯦ ꯍꯥ? ꯅꯪꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯁꯤꯕ꯭ꯔꯥꯖꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ?" ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯎꯇꯨꯞ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯣꯝꯗꯠꯂꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯁꯤꯕ꯭ꯔꯥꯖ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯏꯄꯤꯁꯣꯗ 9 ꯑꯃꯨꯛ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ 10 ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫